Athouba 18गी Ningshing Thouram amasung Ningshing Khubam Maikhum Hangdokpagi Thouram Pangthoklagani hairi. Tengnopal District ki Laithau Amadi Moltham Khun anigi marakta thokiba Iraibak Iramdam Manipurgi Ningtam Langi Khongchatta Thawaina Pontha pikraba Athouba 18गी Kumon Thouramga loinana Ningshing Khubam Maikhum Hangdokpagi Thouram lakliba December gi tang 3da Pangthoklagani hairi. Thouram asida Laibak miyam khudingmakna saruk yabiyu haina Athouba 18 Ningshing Thouram na miyam da paujel pirakli. Athouba 18 na yatakhiba Imphal East District ki Andro Khunau Torongthel Kamu Koireng Integrity Park ta ngarang pangthokpa paumi singa unaba amada Athouba 18 Ningshing Thouram Loop ki convener na haikibada haukhiba ing kumza ing lising ani kunhumdoi da thokhiba laibak thiba thodok aduda Iraibak Iramdam gi damakta thawaina pontha pikraba Athouba 18 bu Ningshing ba oina Athouba 18 Ningshing Thouram amasung Ningshing Khubam Maikhum Hangdokpagi Thouram lakliba December gi tang 3 yumsa kaisa numit poinu gi humni panbada pangthoklagani hairi. Ayuk ki pung 9 dagi hauduna Athouba 18 na yatakhiba Andro Khunau Torongthel Kamu Koireng Integrity Park ta pangthokadawriba Thouram asida lamdam asida lairiba mipum khudingmakna saruk yabiyu hairi. Loinana Ningshing Khubam asibu sagatnaba hotnabada wakal gi pangal pot ki amadi sen gi mateng pangbirakpa singbusu thagatpa phongdorakpaga loinana Ningshing Thouram asidasu saruk yabiyu haina loop asina miyamda paujel pirakli. Haukiba sahi 2023 gi December gi tang 3da Laithau village da dokta laikhidraba Manipur Imalaipak Iramdam gi lamphamda thawaina pontha pikraba Athouba 18 gi Kumon Thouram lakliba December gi tang 3 2024 asida pukjaragani Amadi Maikhum Hangdokpagi Thouram asida Laibak miyam punamangna saruk yabiyu haina Athouba 18 gi lupna Iramdam Manipur miyamda hanna nurukjari amadi singgot sagatpa pura sigi da mateng pangbirakpa amomto oina pandrabasu wakhangi report ki sengi mateng pangbirpa punamangpubu saruk yabiyu haina Athouba 18 gi lupna hanna pawyenjari.